Manipur Police Control Room dagi Thoudok Chirol Amada, Haukiba Pung Kunmari Asida, Mafum Karadi and Indabagi Kongjung Sansan Kibanadana, Mapung in the Pamdaba Thoudok Thokhi Balati Hari. Security force na Chingamasung Tamda, Tiba Humbagi Tavok Chatakre. Thasi Marida Moreh the curfew to guide Yonba Dukanda, Miyam Levadagi, Manipur Police na Miyam Adubo, curfew Nium Ngakna Bahiduna Tankhainaba Hotnabada, Police Amadi Miyamgi Marakta, Pamdaba Thoudok Thokhi. Hiramasiga Marili Nana, Manipur Police na case sama register Tauduna, Yonba Dukan Adu, seized Thokhi Hari. National Highway 37 amadi National Highway 2 da lamdam masigi tangai fadaba nong da changdaba yatra pa lampu bagari chamri amasung chaniga ahum hari balambi asida apan bayawtana pusilake. Makata na pochai pusilang na bakudong tininga ay mafum kaya dasu security force na akan section tharang laukatke. Manipur ki district pumna magta Pamdaba Thoudok thokta na bagidamak puna checkpoint cha magani fumathoida achet awog sing check tawbada chingnaba amasung tamda puna miyoy chaniga ni fuda fagatna wahang pahang chathaki hari. Miyam na simsin sazin ba video amadi aran ba pau da thazabiganu amasung achumba asengba I pau khangwi ninglabasu mobile number 9233522822 da call to biraktuna khangbira ba yagani loinana lakhiba khuchukulai singsu athuba matamda manakna police station nadraga lenga ki security ki miyoy sing da sinabi haine su Manipur Police Control Room na thadorok pa cherol amada hari. Admission open. Ningthausa Institute of Management and Computer Application NIMCA na yamlaba offer kaya puduna lakjare. Computer tamning ba ichil inaw amadi satra singna pau fawiro. Matam ga chunaraba anoba equipment amadi computer sing thambata natana experience level faculty singna takjabani. Aikoi gi certificate asi government di ministry kaya na recognize tawbata natana government job amadi private job animaki India pumbada valid oigani. Institution asina pizariba course adudi DCA Advanced DCA Certificate in Office Automation amadi Certificate in Photoshop ni amadi pizariba offers aduna free desktop set for ADCA and DCA student only. 50% off for CCA student, 20% off for ADCA, DCA and COA student ni. Agak mabasit masing ngasi-ngasimak minjan bihaw. Ako pamarol gidamak ay kwegi address Malom Awang Legay opposite Army Gate Lakview. Natraga mobile number 8014291193. Natraga 9089740282 Davao Fawilo.